ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯆꯥꯅ ꯆꯠꯇꯧꯔꯤꯗꯣ ꯑꯗꯨ ꯆꯠꯂꯨꯔꯣ ꯅꯈꯣꯏ ꯑꯅꯤꯁꯨꯅꯦ ꯂꯝꯄꯥꯛꯇ ꯀꯦꯅꯧꯔꯣ ꯑꯅꯤꯃꯛ ꯏꯀꯥꯏꯅ ꯂꯤꯁꯨ ꯅꯣꯛꯃꯤ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯀꯣꯕꯅ ꯆꯥꯅꯕ ꯁꯪꯒꯣꯝ ꯈꯦꯔ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯏꯜꯁꯤꯁꯨ ꯂꯤ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯌꯨꯝ ꯆꯠꯅꯕ ꯊꯣꯔꯛꯏ ꯖꯦꯛꯅ ꯇꯥꯟꯅꯔꯛꯏ ꯑꯣꯏ ꯑꯉꯥꯡ ꯀꯩꯅꯣ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯣ ꯑꯩ ꯐꯣꯟ ꯄꯥꯏꯗꯦ ꯄꯤꯅꯤꯡꯗ꯭ꯔꯤꯔꯣ ꯄꯥꯏꯗꯕꯩꯅꯦ ꯅꯆꯤꯟꯗꯨ ꯊꯤꯌꯣ ꯑꯁꯦꯡꯕꯅꯦ ꯅꯍꯥꯟꯃꯨꯛ ꯄꯥꯏꯔꯛꯏꯗꯨꯅ ꯀꯅꯥꯒꯤ 이마기 어들이 누이마기 넘버 비라모 침파부데 잭도 노페토라가 락나라이 비닝 드레스 가이데다 넘버 부디 강이 일싱나 다제 낭나라 농마 아이오리나 폰다 켈락ප다 강데 아생바요 아이샤 너무원다 크로시어스 오이바 와마디 하닝바니 어두부 와리세 그마이나 홍독도이노 강드레 kay warino noong matang chaba madharage ado nangna kay gumba kainom chatning lasu natong chakanu ko matam phate aduga noi mama chathokrasu nang yumda leba kirasu ikhoida lao natraga noi magi matung inako ilsi du jeki wahe du da nokning lor mali nokmi hoi hoi adu haraga meyumda chakhirami ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯤꯁꯨ ꯖꯦꯀꯣꯕ ꯔꯣꯖꯔꯅ ꯂꯩꯔꯤꯕ ꯖꯦꯜ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯃꯊꯛ ꯊꯣꯡꯕꯒꯤ ꯌꯥꯊꯪ ꯂꯧꯔꯗꯨꯅ ꯖꯦꯜ ꯃꯅꯨꯡꯗ ꯍꯦꯔꯣ ꯑꯅꯤꯗꯨ ꯎꯅꯕ ꯆꯪꯂꯛꯏ ꯃꯁꯥꯒ ꯄꯥꯔꯞ ꯆꯦꯡꯂꯨꯞ ꯇꯧꯕ ꯕꯣꯔꯗꯤ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯇꯅꯥꯟ ꯇꯅꯥꯟꯕ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯤ ꯌꯥꯝ ꯂꯦꯝꯅ ꯇꯞꯅ ꯏꯪꯅ ꯆꯪꯂꯛꯇꯨꯅ ꯖꯦꯀꯣꯕꯒ ꯔꯣꯖꯔꯒ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯖꯦꯀꯣꯕꯅ ꯏꯌꯥꯝꯕ ꯂꯤꯅ ꯈꯝꯗꯧꯔꯤ ꯖꯦꯀꯣꯕ ꯅꯣꯛꯐꯦꯠ ꯖꯦꯜꯗ ꯂꯩꯕꯅꯕꯨ ꯀꯔꯤꯕꯨ ꯅꯨꯡꯉꯥꯏꯔꯨꯅꯤ ꯏꯌꯥꯝꯕ ꯂꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏꯅ ꯅꯣꯏ ꯑꯅꯤꯕꯨ ꯐꯨꯕ꯭ꯔꯣ ꯆꯩꯕ꯭ꯔꯣ ꯔꯣꯖꯔꯅ ꯏꯌꯥꯝꯕ ꯐꯨꯕ ꯆꯩꯕꯗꯤ ꯌꯥꯎꯗꯦꯗ ꯑꯗ ꯄꯤꯔꯤꯕ ꯁꯤꯔꯤꯕ ꯗꯟꯗꯤ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯄꯦꯟꯖꯗꯦ ꯖꯦꯀꯣꯕ ꯔꯣꯖꯔ नखोई अनी मी हलमगनी हाइबदी नयाम्ब अइनसु थाजबगी वांगमनी अदुबु नखोई अनीबु करीगी फारिबनो हाइबदा अइ मेक सेंगना थिदोकनब होनगे अइसु जॉइन तौरक्ता गाइरी अदुगिसु मथक्ता केस असे अखोई डिपार्टमेंट पाइबसु नते अदु ओइरगसु नयाम्बन अंगम्ब थक्ता होनगनीदा जेकबना पेंदी यम पेंदी याम्बा शुक्नगी सेलून अदुदा चंगदुना अखोई बेंगी समकपगी ममल हंगलुब खक्तानी अदुगा लेखिद्रबे अंगांग अदुना सेलून अदुदा चंगमी हाइदुनबु मरम सुंगलै लेतना अखोई अनीदा पीरिबा बदनाम असे नोंमदी इसोरनदी वारखिनी फरेसे कैसु खलुरनो मतम खरदि लेबे तारे अइसु कुपना थिदोरके अदुगा मु लाके से नेनेना खेर हरपने चमिनरो जेको ममागा मचेंग निंगसिंगजरई लीनु पिरकलिबा खेर यावबा हॉटलाइन अदु येंगलगा मपुनि नुंगसिरदुना तपनाइरई इयाम्बा इचनगे इमागदा क्रेम सिंबियुको ली नोफेतौना अखोई जेक लेसिदे जेकबना होय जेक ओइगेरा इरिक ओइगेरा इयादे अखोई इरिकति यारोय नसेन जेकति येना खालुखा मनिंग मेयादा नंग लेतबदगी नचनुपि लुंब चटलेना इमान हरे जेकब नोक्तोरे साउदोरे खंगतखै लीदे येंगलई रोजरनो ओइने नोक्थोरई लीसु नोक्थोरई उपाय लेते जेकबसु नोक्चरई असुमना जेकब अमदि रोजरना खेर अदु चाबा लोरदुना लीना हॉटलाइन अदु पुदुना मु चटखिरमी नुमित खरा हौख्रे तोनसु अमुक सेलून हांगलुनबा ngantana chatlammi matomtana hotnabanina mafam adu yobaga taru tanana loisinjarami phone da loktoklaga ilsi da call tawrei hello da ai ngasidagi salon hange lage slow oida ai tomta lage oi ma lakminaba namana bigam ta leitro na tom lakunu ngai gatra ai ga lakminaba abem do
ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯁꯨ ꯕꯕꯥꯁꯨ ꯆꯠꯊꯣꯛꯈꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯃꯥꯗꯣ ꯐꯔꯛ ꯇꯥꯔꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪꯅꯕꯨ ꯀꯩꯁꯨ ꯈꯟꯗ꯭ꯔꯗꯤ ꯅꯇꯣꯝꯇ ꯂꯥꯛꯀꯦꯁꯨ ꯂꯥꯛꯑꯣ ꯑꯍꯣꯏ ꯏꯇꯣꯝꯇ ꯑꯗꯨꯝ ꯂꯥꯛꯀꯦ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯒ ꯊꯣꯡꯅꯥꯎꯗꯒꯤ ꯖꯦꯛꯅ ꯅꯨꯄꯥ ꯎꯅꯧꯒꯦ ꯍꯥꯏꯔ ꯍꯥ ꯊꯝꯖꯒꯦꯔꯣ ꯏꯜꯁꯤꯗꯨ ꯈꯣꯟ ꯀꯟꯗꯛꯅ ꯑꯣꯏꯃ ꯏꯟꯖꯕ ꯃꯇꯣꯝ ꯐꯠꯇꯕꯁꯤꯗ ꯅꯇꯣꯝ ꯆꯠꯄ ꯌꯥꯕ꯭ꯔꯣ ꯍꯥ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯗꯣ ꯀꯩꯅꯣꯗꯥꯁꯦ ꯅꯪ ꯍꯦꯟꯅ ꯈꯥꯗꯨꯗ ꯀꯩ ꯂꯨꯃꯤꯅꯣ ꯅꯪ ꯂꯨꯃꯤꯕ ꯑꯣ ꯑꯗꯨꯗꯤ ꯅꯣꯡꯃ ꯑꯩ ꯎꯔꯦꯅ ꯐꯣꯟꯗ ꯁꯥꯟꯅꯔꯛꯂꯤꯕ ꯑꯗꯒꯤ ꯏꯃꯨꯡꯗ ꯄꯣꯠ ꯆꯩꯒ ꯇꯥꯈꯤꯗꯨꯗꯤ ꯗꯥꯖꯦꯛ ꯑꯣꯏꯔꯦ ꯖꯦꯛꯁꯨ ꯅꯣꯛꯊꯣꯔꯛꯏ ꯃꯥꯅꯤ ꯀꯩꯅꯣ ꯑꯗꯨ ꯍꯥꯏꯒꯦꯅ ꯈꯟꯕ ꯀꯨꯏꯔꯕꯅꯤ ꯉꯝꯗ ꯂꯩꯔꯕ ꯍꯨꯔꯥꯟꯕ ꯍꯥꯎ ꯀꯩ ꯄꯥꯝꯒꯦ ꯅꯪ ꯄꯥꯝꯃꯤ ꯏꯃꯥꯗ ꯇꯥꯎꯔꯥ ꯆꯣꯏ ꯂꯩꯁꯥꯕꯤꯅꯕꯨ ꯍꯌꯦꯡꯗꯤ ꯂꯥꯛꯀꯅꯣ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯩꯅ ꯀꯩ ꯍꯥꯏꯈꯤꯒꯦ ꯀꯣꯏꯕ ꯆꯠꯂꯨꯒꯦ ꯌꯥꯔꯣꯏ ꯆꯠꯄ ꯅꯊꯧꯔꯣ ꯏꯁ ꯈꯨꯄꯥꯛ ꯆꯥꯗꯣꯏꯅꯤ ꯌꯦꯡꯉꯣ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯀꯅꯥꯅꯣ ꯇꯣꯝꯕꯣꯏꯅꯦ ꯑꯣ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯅꯪꯗꯤ ꯇꯣꯝꯕꯣꯏꯒ ꯀꯣꯏꯅꯔꯤꯕ ꯑꯣꯏꯔꯦ ꯍꯣꯏ ꯀꯣꯏꯅꯔꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯣꯏꯗ ꯇꯣꯝꯕꯣꯏꯅ ꯅꯨꯄꯤ ꯀꯣꯏꯕꯕꯨ ꯃꯆꯥ ꯀꯣꯏ ꯍꯥꯏꯕ꯭ꯔꯣ ꯀꯣꯏ ꯃꯔꯨꯝ ꯃꯣꯟꯕ ꯌꯥꯗ꯭ꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯗꯥꯆꯦ ꯅꯦꯝ ꯆꯠꯂꯁꯨ ꯌꯦꯟꯅ ꯈꯥꯜꯍꯜꯂꯨꯝꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯖꯦꯛꯅ ꯐꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯊꯣꯔꯛꯑꯣꯀꯣ ꯀꯩꯅꯣ ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯂꯣꯏꯁꯤꯜꯂꯨꯔꯅꯤ ꯁꯨꯡꯊꯣꯛ ꯊꯣꯔꯛꯑꯣꯏ ꯖꯦꯛꯇꯨ ꯆꯠꯈ꯭ꯔꯦ ꯏꯜꯁꯤꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯂꯣꯏꯁꯤꯜꯂꯒ ꯏꯃꯥ ꯄꯩꯁꯥ ꯄꯤꯔꯣ ꯁꯝꯁꯦ ꯀꯛꯎꯔꯒꯦ ꯍꯣꯏ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ ꯏꯇꯣꯝꯗꯤ ꯆꯠꯂꯨꯔꯒꯦ ꯑꯕꯦꯝꯗꯣ ꯃꯌꯨꯝ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤꯅ ꯐꯔꯦ ꯁꯠ ꯀꯛꯂꯨꯔꯒ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯖꯦꯛ ꯂꯩꯇꯕꯒꯤ ꯇꯟꯖꯥ ꯌꯦꯡꯂꯗꯨꯅ ꯏꯜꯁꯤꯗꯨ ꯑꯣꯛꯇꯣ ꯇꯣꯡꯗꯨꯅ ꯃꯇꯣꯝꯇ ꯆꯠꯈꯤꯔꯝꯃꯤ ꯖꯦꯛꯇꯤ ꯅꯨꯄꯤꯅ ꯀꯦꯕꯁꯤ ꯀꯨꯏꯅ ꯆꯪꯕꯗꯨꯗ ꯂꯣꯏꯔꯝꯈꯤꯔꯣꯏ ꯈꯟꯖꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯖꯔꯝꯃꯤ ꯊꯣꯔꯛꯃꯟꯗꯕꯒꯤ ꯐꯣꯟ ꯇꯧꯔꯛꯏ ꯏꯜꯁꯤꯗꯤ ꯑꯣꯛꯇꯣ ꯃꯅꯨꯡꯗꯨꯗ ꯅꯝꯕꯔ ꯈꯪꯗꯕ ꯁ꯭ꯇ꯭ꯔꯦꯟꯖꯔ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯕ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯋꯥ ꯁꯥꯗꯈꯩ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯂꯤꯅ ꯃꯊꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯑꯩ ꯈꯪꯉꯤ ꯂꯤ ꯅꯪꯒꯤ ꯇ꯭ꯔꯦꯅꯤꯡꯁꯨ ꯀꯩꯁꯨ ꯂꯣꯏꯅ ꯐꯖꯩ ꯅꯍꯥꯛ ꯃꯇꯤꯛ ꯆꯥꯕ ꯄꯨꯂꯤꯁ ꯑꯃꯅꯤ ꯇꯨꯡꯗꯁꯨ ꯅꯍꯥꯛꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯌꯥꯕꯨ ꯁꯣꯏꯗꯅ ꯐꯥꯗꯨꯅ ꯗꯟꯗꯤ ꯄꯤꯔꯛꯈꯤꯅꯤ ꯑꯃꯗꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯈꯤꯅꯤ ꯍꯥꯏꯅ ꯁꯔꯅ ꯊꯥꯖꯩ ꯂꯤꯗꯨ ꯖꯦꯀꯣꯕ ꯑꯃꯗꯤ ꯔꯣꯖꯔꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯂꯤꯕꯗꯨ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯊꯤꯒꯠꯀꯅꯨ ꯂꯦꯞꯄꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯂꯤꯅ ꯁꯔ ꯀꯩꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯂꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯅꯕꯨ ꯐꯨ ꯆꯩꯕ ꯇꯧꯗ꯭ꯔꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯕ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯗꯨꯗ ꯐꯪꯂꯤꯕ DNA ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒ ꯀꯔꯤꯁꯨ ꯆꯥꯟꯅꯗꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯑꯅꯤ ꯐꯥꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯝꯇꯒꯤ ꯅꯠꯇꯦ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯕꯟ ꯙꯔꯅꯥ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯌꯥ ꯇꯧꯔꯛꯀꯅꯤ ꯃꯗꯨ ꯇꯧꯔꯛꯄ ꯃꯇꯝꯗ ꯋꯥꯗꯣꯏꯁꯦ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯗꯅꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯀꯤꯂꯔꯗꯨꯕꯨ ꯐꯥꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯇꯝ ꯈꯔꯗꯤ ꯊꯝꯈꯤꯕ ꯇꯥꯔꯤ ꯂꯤꯅ ꯐꯔꯦ ꯁꯔ ꯑꯁꯦꯡꯕ ꯀꯤꯂꯔ ꯑꯗꯨꯕꯨ ꯐꯥꯅꯕ ꯑꯩꯉꯣꯟꯗ ꯀꯦꯁ ꯑꯁꯦ ꯁꯤꯟꯅꯕꯤꯌꯨ ꯅꯥꯈꯩ ꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯈꯪꯂꯕꯅꯤꯅ ꯑꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯇꯣꯛꯂꯒꯦ ꯐꯔꯦ ꯀꯦꯁ ꯑꯁꯦ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ ꯑꯩ ꯁꯤꯜꯂꯛꯑꯒꯦ ꯊꯦꯡꯛ ꯌꯨ ꯁꯔ ꯑꯗꯨ ꯍꯥꯏꯔꯒ ꯂꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ ꯁꯣꯝꯗꯅ ꯇꯣꯟꯅ ꯏꯜꯁꯤꯕꯨ ꯁꯝ ꯀꯛꯄꯤꯔꯝꯃꯤ ꯑꯇꯣꯞꯄ ꯀꯁꯇꯃꯔ ꯑꯍꯨꯝꯃꯨꯛꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯁꯝ ꯀꯛꯄ ꯂꯣꯏꯔꯗꯨꯅ ꯇꯣꯟꯅ ꯄꯩꯁꯥ ꯄꯤꯔꯝꯃꯅꯨ ꯃꯇꯝ ꯐꯠꯇꯦ ꯅꯇꯣꯝꯇꯒ ꯂꯥꯛꯑꯦ ꯌꯨꯝꯗ ꯍꯜꯂꯣ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯕꯦꯟꯒ ꯂꯥꯛꯑꯣ ꯑꯆꯥꯄꯣꯠ ꯆꯥꯁꯦ ꯏꯜꯁꯤꯅ ꯗꯥ ꯈꯔꯗꯤ ꯂꯧꯍꯧꯑꯣ ꯌꯥꯔꯦ ꯂꯧꯔꯔꯣꯏꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯕꯦꯟꯒ ꯅꯣꯡꯃ ꯂꯥꯛꯀꯦ ꯑꯗꯨꯒ ꯑꯆꯥꯄꯣꯠꯇꯣ ꯑꯩꯅ ꯂꯩꯊꯔꯒꯦ ꯍꯣꯏ ꯅꯣꯏꯅ ꯂꯩꯒꯦꯔꯥ ꯑꯩꯅ ꯂꯩꯕ꯭ꯔꯥ ꯅꯣꯡꯃ ꯆꯥꯁꯦ ꯑꯗꯨꯗꯤ ꯗꯥ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯏꯜꯁꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯝꯒꯛꯅꯤ ꯍꯥꯏꯕꯗ ꯀꯅꯥꯅꯣ ꯂꯥꯛꯑꯣ ꯄꯨꯡ 4ꯗ ꯀ꯭ꯂꯣꯁ ꯇꯧꯗꯣꯏꯅꯦ ꯃꯝꯁꯤꯜꯂꯛꯄꯗ ꯁꯦꯂꯨꯟ ꯑꯁꯦ ꯀ꯭ꯂꯣꯁ ꯇꯧꯗꯕ ꯌꯥꯗꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯂꯥꯛꯑꯝꯃꯒ ꯊꯦꯡꯅ ꯍꯟꯈ꯭ꯔꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯁꯦꯂꯨꯟꯁꯦ
ꯍꯥꯡꯗꯨꯅ ꯄꯩꯁꯥ ꯇꯥꯟꯖꯔꯤꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯗꯁꯥ ꯇꯥꯅꯤ꯫ ꯇꯣꯟꯒꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯗꯨ ꯅꯣꯛꯆꯔꯝꯃꯤ꯫ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯆꯨꯝꯃꯤ ꯆꯨꯝꯃꯤ꯫ ꯑꯗꯨꯅꯦꯕ ꯑꯩꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯄꯪꯄꯥꯗ ꯄꯥꯈꯠꯂꯦ, ꯏꯇꯣꯝꯇꯒ ꯍꯥꯡꯉꯦ, ꯃꯤ ꯀꯧꯗ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯀꯁꯇꯃꯔꯁꯤꯡꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯇꯣꯟꯁꯨ ꯃꯊꯧ ꯇꯧꯍꯧꯔꯤ꯫ ꯖꯦꯛꯇꯤ ꯏꯜꯁꯤꯅ ꯐꯣꯟ ꯄꯥꯏꯔꯛꯇꯕꯒ ꯉꯥꯏꯔꯝꯗꯕꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯒ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝꯒꯟꯕ ꯅꯨꯄꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯑꯅꯝꯒꯟꯕꯤ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯍꯥꯏꯔꯨ ꯈꯨꯗꯤꯡ ꯌꯥꯔꯛꯄꯗ ꯅꯠꯇꯅ ꯍꯦꯟꯖꯤꯜꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯈꯪꯉꯤꯗꯅ ꯑꯉꯥꯡꯅ ꯑꯗꯨꯛ ꯅꯥꯄꯜ ꯀꯥꯔꯗꯤ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯁꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯏꯃꯥ, ꯏꯃꯧ, ꯍꯥꯏ ꯃꯅꯤꯡꯗ ꯂꯩꯅꯦ꯫ ꯏꯜꯁꯤ ꯍꯔꯥꯎꯅ, ꯏꯃꯥ ꯇꯣ ꯐꯖꯔꯕ ꯌꯦꯡꯉꯣ꯫ ꯍꯣꯏ ꯐꯖꯔꯦ ꯐꯖꯔꯦ꯫ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕ ꯏꯜꯁꯤꯗꯨ ꯁꯥꯏꯒ ꯀꯛꯂꯒ ꯃꯅꯤꯡꯒꯤ ꯁꯝꯒꯗꯨ ꯈꯔ ꯀꯛꯄꯗꯨꯗ ꯃꯤꯔꯔ ꯃꯃꯥꯡꯗ ꯁꯝꯗꯨ ꯍꯥꯠꯂꯒ ꯄꯣꯁ ꯇꯧꯖꯔꯤ꯫ ꯊꯝꯃꯣ, ꯅꯪ ꯂꯩꯔꯝꯂꯗꯤ ꯁꯥꯏ ꯀꯛꯑꯦꯅ ꯆꯩꯔꯗꯕꯅꯤꯀꯣ꯫ ꯊꯝꯃꯣ, ꯅꯪ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣ? ꯏꯃꯥꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯀꯞꯄꯤ꯫ ꯑꯩ ꯈꯪꯗꯅꯕ ꯂꯣꯏꯅ ꯀꯞꯂꯁꯨ ꯑꯩꯁꯨ ꯈꯪꯉꯤ꯫ ꯏꯃꯥꯁꯦ ꯌꯥꯝꯅ ꯋꯥꯔꯕꯅꯤ꯫ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯕ ꯁꯥꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯑꯣꯝꯂꯒ ꯆꯥꯛꯂꯤꯕꯅꯤ꯫ ꯄꯥꯕꯨꯡꯅ ꯐꯪꯉꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ, ꯇꯥꯃꯣꯅ ꯐꯪꯉꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ꯫ ꯇꯥꯃꯣ, ꯅꯪꯒꯤ ꯅꯔꯟ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅꯗꯤ ꯈꯪꯉꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯇꯥꯃꯣ꯫ ꯏꯜꯁꯤꯗꯨ ꯃꯤꯔꯔ ꯃꯃꯥꯡꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯔꯒ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯇꯥꯃꯣꯅ ꯁꯝ ꯀꯛꯄꯒꯤ ꯄꯩꯁꯥꯕꯨ ꯑꯗꯨꯛ ꯌꯥꯝꯕ꯭ꯔꯥ? 30 ꯄꯤꯕ ꯀꯥꯇꯤ ꯑꯃ ꯂꯩꯔꯒ ꯀꯛꯄꯤꯒꯦ ꯍꯥꯏꯔꯝꯗꯥꯏ꯫ ꯇꯥꯃꯣ, ꯁꯦꯂꯨꯟ ꯍꯥꯡꯕ ꯅꯨꯄꯤ ꯁꯥꯕꯤꯗꯨꯅ ꯄꯩꯁꯥ ꯑꯃꯠꯇ ꯂꯧꯗꯅ ꯐ꯭ꯔꯤꯗ ꯀꯛꯄꯤꯔꯛꯑꯦ꯫ ꯏꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯀꯨꯏꯔꯦ, ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯇꯣꯝꯇ ꯋꯥ ꯉꯥꯡꯂꯒ ꯀꯞꯂꯤꯕꯗꯨ ꯁꯨꯅꯤꯇꯥꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯀꯞꯆꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯅ ꯈꯨꯠꯂꯤꯡꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯏꯔꯕ ꯏꯃꯥꯅ ꯏꯆꯥꯕꯨ ꯂꯥꯛꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥꯅ ꯀꯅꯥꯗꯁꯨ ꯂꯥꯜꯂꯨꯗꯦ ꯍꯥꯏꯕ ꯏꯃꯥ ꯈꯪꯉꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯀꯣꯜꯂꯤꯛꯇꯨ ꯏꯜꯁꯤꯅ ꯐꯦꯡꯅꯕ ꯃꯅꯤꯡꯗ ꯄꯨꯊꯣꯔꯛꯏ꯫ ꯁꯨꯅꯤꯇꯥꯅ, ꯋꯥꯏꯁꯦ ꯏꯃꯥ ꯇꯩꯕꯤꯔꯝꯃꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯨꯅꯤꯇꯥꯅ ꯆꯥꯛꯈꯨꯝꯗ ꯋꯥꯏ ꯇꯩꯔꯤꯉꯩ ꯇꯟꯖꯥꯅꯤ꯫ ꯏꯜꯁꯤꯅ ꯂꯨꯈꯥꯛꯇ ꯑꯣꯛꯆꯥꯛ ꯗꯤꯟ ꯑꯗꯨꯗ ꯍꯩꯖꯤꯜꯂꯨꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯃꯝꯃꯤꯕ ꯌꯦꯅꯈꯥꯂꯣꯝꯗꯒꯤ ꯃꯤ ꯑꯃ ꯂꯦꯞꯄꯗꯨ ꯎꯔꯛꯏ꯫ ꯏꯜꯁꯤꯅ, ꯈꯪꯕꯤꯗꯦ ꯏꯕꯨꯡꯉꯣ, ꯍꯨꯔꯥꯟꯕ꯫ ꯏꯜꯁꯤ ꯊꯋꯥꯁꯥꯗꯒꯩ ꯀꯣꯟꯗꯨ ꯐꯦꯡꯕ ꯍꯧꯏ꯫ ꯀꯤꯂꯔ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯣꯏꯖꯕꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯗꯕ ꯃꯤꯅꯤ ꯑꯩ꯫ ꯅꯪ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ꯫ ꯏꯜꯁꯤ ꯅꯣꯛꯃꯤ ꯀꯣꯟꯗꯨ ꯐꯦꯡꯅ ꯑꯉꯥꯎꯕꯒ ꯃꯥꯜꯂꯦ꯫ ꯏꯃꯥ ꯊꯣꯛꯂꯛꯑꯅꯤ, ꯆꯠꯂꯣ ꯌꯥꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯨꯅꯤꯇꯥꯗꯨ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯄꯗ ꯀꯣꯟꯗꯨ ꯐꯦꯡꯕ ꯍꯧꯔꯝꯂꯒ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯈ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯀꯣꯟꯁꯤꯗꯁꯨ ꯐꯦꯡꯕ ꯂꯣꯏꯁꯤꯜꯂꯒ ꯐꯣꯟꯗꯨ ꯄꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯑꯗꯨ ꯍꯥꯏꯔꯒ ꯁꯨꯅꯤꯇꯥꯅ ꯀꯣꯟꯗꯨ ꯐꯦꯡꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯏꯃꯨꯡꯗꯒꯤ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯏꯃꯨꯡꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯐꯣꯟ ꯑꯗꯨ ꯎꯕꯒ ꯐꯣꯟ ꯑꯁꯤꯗ ꯂꯩꯔꯒ, ꯍꯜꯂꯣ? ꯐꯣꯟꯗꯨ ꯁꯨꯅꯤꯇꯥꯅ ꯄꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯜ ꯊꯣꯛꯇꯕꯤ ꯐꯣꯟꯗꯨ ꯀꯛꯊꯠꯈꯤ꯫ ꯍꯜꯂꯣ, ꯀꯅꯥꯅꯣ? ꯍꯩꯃꯥ, ꯊꯝꯈ꯭ꯔ ꯃꯥꯜꯂꯦ꯫ ꯁꯨꯅꯤꯇꯥꯗꯨ ꯉꯥꯡꯗꯨꯅ ꯊꯣꯔꯛꯏ꯫ ꯕꯦꯃꯥ, ꯅꯪꯕꯨ ꯃꯅꯤꯡꯗ ꯆꯪꯂꯤꯕꯣ? ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯨꯗ ꯁꯨꯅꯤꯇꯥꯁꯨ ꯀꯣꯟꯗꯨ ꯐꯦꯡꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯖꯦꯛꯇꯨ ꯌꯥꯝ ꯊꯨꯅ ꯑꯃꯝꯕ ꯌꯦꯅꯈꯥꯔꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯂꯩꯈꯣꯝ ꯇꯩꯔꯝꯃꯤ꯫ ꯃꯁꯥꯗ ꯏꯁꯨ ꯇꯩꯔꯝꯃꯤ꯫ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯂꯒ, ꯏꯃꯥ! ꯁꯥꯟꯇꯤꯁꯨ ꯇꯥꯗꯨꯅ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯉꯛꯅ, ꯑꯇꯣꯝꯕ,
ꯀꯥꯏꯗ ꯇꯨꯁꯤꯜꯂꯨꯔꯦ ꯖꯨꯠ ꯆꯥꯕ ꯑꯃꯠꯇ ꯇꯧꯗꯦꯗꯀꯣ ꯅꯪꯁꯦ ꯖꯦꯛꯇꯣ ꯀꯞꯊꯣꯔꯛꯏ ꯏꯃꯥ ꯏꯜꯁꯤ ꯁꯥꯟꯇꯤꯅ ꯑꯇꯣꯝꯕ ꯏꯜꯁꯤ ꯀꯩꯗꯧꯔꯒꯦ ꯖꯦꯛ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯒ ꯊꯋꯥꯏ ꯆꯥꯛꯅ ꯀꯞꯊꯣꯔꯛꯏ ꯏꯔꯤꯛꯁꯨ ꯃꯄꯥ ꯔꯣꯁꯟꯁꯨ ꯊꯣꯛꯂꯛꯏ ꯖꯦꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯏꯔꯤꯛꯅ ꯀꯩꯗꯧꯔꯒꯦ ꯇꯟꯖꯥ ꯑꯗꯨꯗ ꯂꯤ ꯍꯜꯂꯛꯄꯒꯤ ꯒꯥꯔꯤ ꯃꯈꯣꯟꯁꯨ ꯇꯥꯔꯝꯃꯤ ꯁꯥꯟꯇꯤꯅ ꯅꯣꯏ ꯇꯥꯃꯣ ꯆꯣꯛꯁꯣꯜꯂꯦ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯁꯦ ꯏꯃꯥꯗ ꯍꯥꯏꯌꯨ ꯖꯦꯛꯇꯣ ꯄꯥꯈꯠꯄꯅ ꯋꯥꯒ ꯉꯥꯡꯕ ꯊꯣꯛꯂꯝꯗꯦ ꯂꯤꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯂꯩꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯖꯦꯛꯅ ꯇꯥꯃꯣꯆꯣ ꯂꯤꯅ ꯅꯁꯥꯗ ꯇꯩꯔꯤꯕ ꯏꯗꯨꯅ ꯀꯩꯗꯧꯔꯦ ꯅꯈꯣꯡꯒꯗꯨ ꯂꯩꯈꯣꯝ ꯉꯥꯛꯇ ꯍꯨꯔꯥꯟꯕ ꯆꯠꯂꯨꯕ꯭ꯔꯣ ꯏꯜꯁꯤ ꯂꯨꯝ ꯆꯠꯄꯗ ꯇꯨꯁꯤꯜꯂꯤꯔꯣ ꯇꯟꯖꯥꯗꯨꯗ ꯁꯨꯅꯤꯇꯥꯒꯤ ꯑꯍꯧꯕ ꯃꯈꯣꯜꯅ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒꯤ ꯅꯥꯀꯣꯡꯗ ꯅꯤꯜꯂꯝꯃꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯃꯤꯁꯤꯕꯣ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯤꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯝꯃꯦ ꯏꯆꯥ ꯇꯣꯝꯕꯤ ꯑꯗꯨ ꯍꯥꯏꯔꯒ ꯏꯜꯁꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯨꯅꯤꯇꯥꯅ ꯀꯣꯜꯂꯗꯨꯅ ꯌꯦꯅꯈꯥ ꯑꯗꯨꯗ ꯀꯞꯂꯝꯃꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯌꯥꯝꯁꯨ ꯇꯥꯔꯗꯨꯅ ꯆꯦꯟꯅꯔꯛꯏ ꯌꯨꯝꯂꯣꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯩ ꯖꯦꯛ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛ ꯅꯪꯅ ꯇꯣꯏꯅ ꯍꯨꯔꯥꯟꯕꯗꯧꯅ ꯏꯜꯁꯤ ꯍꯣꯏꯒꯤ ꯌꯦꯅꯈꯥꯗ ꯂꯨꯝꯃꯤꯕꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯦ ꯅꯨꯄꯤ ꯑꯁꯦ ꯅꯪꯅ ꯍꯥꯠꯄꯅꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯂꯥꯎꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯗꯨꯅ ꯖꯦꯛꯅ ꯃꯌꯥꯝꯕ ꯂꯤꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯌꯥꯝꯕꯗ ꯈꯣꯏꯔꯝꯂꯒ ꯑꯩ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯌꯣ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕꯒꯤ ꯄꯣꯠꯆꯩ ꯑꯃꯠꯇꯗꯤ ꯍꯨꯔꯥꯟꯗ꯭ꯔꯤ ꯑꯣꯏ ꯑꯩ ꯍꯨꯔꯥꯟꯕꯗꯧꯅ ꯂꯣꯏꯅ ꯏꯜꯁꯤ ꯂꯨꯝꯕꯗꯤ ꯆꯠꯂꯦ ꯇꯥꯃꯣ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯆꯠꯂꯨꯕꯗ ꯑꯃꯝꯕ ꯑꯗꯨꯗ ꯑꯩ ꯀꯩꯅꯣꯝꯗ ꯄꯜꯂꯒ ꯇꯨꯁꯤꯟꯕꯅꯤ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟ ꯑꯗꯨꯗꯒꯤ ꯏꯜꯁꯤꯒꯤ ꯍꯛꯆꯥꯡ ꯑꯣꯏꯔꯝꯕꯗꯨꯗ ꯑꯩ ꯄꯥꯈꯠꯂꯗꯨꯅ ꯌꯨꯝꯗ ꯆꯦꯜꯂꯛꯄꯅꯤ ꯑꯩ ꯏꯜꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯇꯥꯃꯣ ꯂꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯄꯤ ꯏꯔꯥꯛ ꯆꯦꯜꯂꯗꯨꯅ ꯃꯅꯥꯎ ꯑꯗꯨꯕꯨ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯑꯇꯣꯝꯕ ꯅꯪ ꯖꯦꯜꯗ ꯂꯩꯔꯨꯔꯣ ꯇꯥꯃꯣꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯈꯟꯕ ꯉꯝꯃꯣꯏꯌꯦ ꯁꯨꯅꯤꯇꯥꯗꯤ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯜꯂꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ